ꯆꯌꯣꯜ ꯅꯨꯃꯤꯠ 8ꯅꯤꯗ ꯍꯩꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯔꯕ ꯌꯥꯏꯐ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯁꯦꯝ ꯂꯩꯁꯦꯝꯂꯣꯟꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯈꯪꯕ ꯌꯥꯕ ꯑꯃꯁꯨꯡ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯕ ꯂꯤꯛꯂꯝꯅꯤ꯫ ꯆꯌꯣꯜ ꯅꯨꯃꯤꯠ 8ꯅꯤꯗ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯄ ꯌꯥꯗꯕ ꯄꯤꯊꯣꯛꯍꯩꯗꯕ ꯀꯌꯥꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯅꯣꯡꯃꯥꯏꯆꯤꯡ ꯀꯣꯔꯧ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯅꯣꯡꯃꯥꯏꯆꯤꯡ ꯀꯧꯕꯗꯤ ꯇꯥꯏꯄꯪꯄꯥꯟꯒꯤ ꯃꯄꯨ ꯁꯤꯗꯕꯅ ꯇꯥꯏꯄꯪ ꯄꯥꯟꯕꯕꯨ ꯁꯦꯝꯗ꯭ꯔꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯍꯌꯦꯡ ꯇꯥꯏꯄꯪꯁꯤꯡꯁꯦ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯣꯏꯃꯣꯝ ꯐꯑꯣꯏꯕꯤꯕꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯀꯣꯔꯧ ꯅꯣꯡꯂꯣꯜ ꯄꯥꯜꯗ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯒ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯕꯨ ꯀꯧꯔꯗꯨꯅ ꯇꯥꯛꯄꯤꯈꯤꯌꯦ꯫ ꯍꯦ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯌꯣ, ꯅꯪꯗꯤ ꯇꯥꯏꯄꯪ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯅꯦ, ꯅꯪꯅ ꯇꯥꯏꯄꯪ ꯅꯆꯥ ꯈꯤꯕꯤꯛꯄꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯣꯏꯃꯣꯝ ꯐꯑꯣꯏꯕꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯃꯣꯝ ꯐꯧꯕꯨ ꯄꯣꯛꯍꯜꯂꯣ ꯍꯥꯏꯅ ꯅꯣꯡꯗꯝꯈꯤꯕꯅ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯧ ꯅꯣꯡꯃꯥꯏꯆꯤꯡ ꯅꯨꯃꯤꯠꯇ ꯂꯣꯏꯃꯣꯝ ꯐꯧꯕꯨ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯍꯩꯗꯦ꯫ ꯄꯤꯊꯣꯛꯂꯕꯗꯤ ꯏꯃꯨꯡꯒꯤ ꯂꯟ ꯃꯌꯦꯡ ꯇꯥꯏ, ꯐꯑꯣꯏꯕꯤ ꯏꯃꯥꯅ ꯋꯥꯔꯧꯏ꯫ ꯑꯅꯤꯁꯨꯕꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯄꯨ ꯈꯣꯌꯨꯝ ꯁꯤꯗꯕꯅ ꯃꯥꯂꯦꯝ ꯇꯥꯏꯄꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯆꯔꯩ ꯐꯤꯖꯦꯠ ꯁꯦꯠꯅ ꯏꯟꯅꯅꯕꯒꯤ ꯗꯃꯛ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗ ꯁꯤꯅꯧ ꯂꯛꯁꯤꯡ ꯄꯣꯛꯄꯤꯌꯨ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯀꯣꯔꯧ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯆꯔꯩ ꯁꯦꯠꯅ ꯏꯟꯅꯅꯕꯒꯤ ꯐꯤ ꯑꯇꯣꯞꯄꯗ ꯋꯥꯏꯕ ꯄꯤꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯄꯨ ꯆꯤꯉꯨ ꯃꯄꯨꯂꯦꯜ ꯁꯤꯗꯕꯅ ꯃꯄꯥꯔꯤ ꯊꯥꯡꯂꯦꯟ ꯑꯍꯟꯕ ꯆꯣꯏꯅꯧ ꯁꯅꯥꯃꯍꯤꯗ ꯃꯥꯂꯦꯝ ꯂꯩꯁꯦꯝꯃꯨ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤꯕ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯀꯣꯔꯧ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝ ꯂꯩꯄꯥꯛ ꯂꯝꯕꯨ ꯌꯣꯟꯐꯗꯦ, ꯄꯤꯊꯣꯛꯍꯩꯗꯦ, ꯇꯧꯍꯩꯗꯦ꯫ ꯃꯔꯤꯁꯨꯕꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯤ ꯈꯣꯌꯨꯝ ꯁꯤꯗꯕ ꯅꯥꯃꯨꯡꯕꯅ ꯃꯥꯂꯦꯝ ꯂꯩꯃꯂꯦꯟ ꯁꯤꯗꯕ ꯌꯨꯝ ꯆꯪꯕ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯀꯣꯔꯧ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯉꯣꯜ ꯍꯥꯏꯕ ꯂꯥꯛꯄꯗ ꯅꯤꯉꯣꯜ ꯄꯤꯕ ꯌꯥꯗꯦ, ꯊꯥꯖꯕ ꯌꯥꯗꯦ꯫ ꯃꯉꯥꯁꯨꯕꯗ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯄꯨ ꯈꯣꯌꯨꯝ ꯃꯄꯨꯂꯦꯜ ꯅꯃꯨ ꯇꯥꯏꯄꯪ ꯑꯣꯏꯕꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯏꯕꯤ ꯍꯤꯡꯅꯕ ꯍꯔꯥꯎ ꯇꯔꯥꯝꯅꯕꯒꯤꯗꯃꯛ ꯀꯣꯔꯧ ꯅꯣꯡꯂꯨꯄꯥꯟ ꯑꯉꯧꯕ, ꯃꯥꯂꯦꯝ ꯂꯩꯁꯅꯥ ꯑꯉꯥꯡꯕ, ꯀꯣꯜ ꯂꯤꯛ ꯁꯅꯥ ꯂꯨꯄꯥ ꯑꯄꯥꯟ ꯑꯔꯨꯞ ꯄꯨꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯀꯣꯔꯧ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯀꯣꯜ ꯂꯤꯛ, ꯈꯨꯖꯤ ꯅꯥꯆꯤ, ꯂꯤꯛ ꯈꯨꯗꯣꯞ, ꯑꯄꯥꯟ ꯑꯔꯨꯞ, ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯄꯤꯊꯣꯛꯄ ꯌꯣꯟꯊꯣꯛꯄ ꯌꯥꯗꯦ, ꯇꯧꯍꯩꯗꯦ꯫ ꯇꯔꯨꯛꯁꯨꯕꯗ ꯏꯔꯥꯏ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯏꯔꯥꯏ ꯅꯨꯃꯤꯠꯄꯨ ꯈꯣꯌꯨꯝ ꯁꯤꯗꯕꯅ ꯏꯒꯤ ꯃꯄꯣꯛ ꯂꯧꯈꯤꯕ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯀꯣꯔꯧ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯏ ꯆꯦꯜꯂꯤꯕ ꯖꯤꯕꯕꯨ ꯆꯥꯍꯩꯗꯦ, ꯍꯥꯠꯇꯨꯅ ꯇꯧꯍꯩꯗꯦ꯫ ꯇꯔꯦꯠꯁꯨꯕꯗ ꯊꯥꯡꯖ ꯅꯨꯃꯤꯠ꯫ ꯀꯣꯔꯧ ꯊꯥꯡꯖ ꯅꯨꯃꯤꯠꯄꯨ ꯃꯥꯂꯦꯝ ꯇꯥꯏꯄꯪꯄꯥꯟꯒꯤ ꯃꯄꯨꯅ ꯅꯃꯨ ꯇꯥꯏꯄꯪꯒꯤꯗꯃꯛ ꯌꯣꯠ ꯊꯥꯡ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯃꯇꯥꯟꯕꯅꯦ꯫ ꯀꯣꯔꯧ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄꯗ ꯌꯣꯠ ꯊꯥꯡ ꯋꯥꯏꯕꯅꯆꯤꯡꯕ ꯄꯤꯕ, ꯄꯤꯊꯣꯛꯄ, ꯌꯣꯟꯊꯣꯛꯄ ꯌꯥꯗꯦ, ꯇꯧꯍꯩꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ
इचेलदा यामना लूरबा कया इपा इपू अहल लमल ओजा गुरु सिंगना थंबीरमी अतई अतईसु मखा ताना अरूबा अहक्पा कया अमा खंगमिन्नसी अतईदी अमुक मथंगी वीडियोदा ओइना थांगतचरक्के। मयामना अईगी वीडियो असी लाइक शेयर सब्सक्राइब अमसुंग कमेंट तौबियु अदुगा मयामना खंगनिंगबा हंगनिंगबा तानिंगबा कया लैबिरबसु अदुमक खंगहनबिरउ मयामबु तरामना ओक्चगनी कमेंट तौबिरउ अईगी मथंगी वीडियोदा थांगतपा याबा ओइरबदी थांगतचरक्के हापकतचरक्के। मयाम पुनमक वाखल लौसिंग मैरा अमुक नहौनना चुखतमिनसी मैतई इनात मितई कंगलैचा इयेकचा पुनमक पुन्ना योखतमिनसी मयामसु सरुग याबी। मैतई इनात लाइनिंग लाइसोलबु योखतपदा मयामसु सरुग याबी। हयुम सीदबा मपु हों कुरु